lamdamasagi miyamna Lok Sabha ki mikhalda mihut oina khalaba MP anina Manipur irang asi loishinaba parliament ki meepham da puthokadabane Khul Ngakpa sing security force na Phaba Yaroi amadi separate administration Piba Yaroi haiduna ngasi Taranipan suba Lok Sabha ki ahanba meepham houba numitta Khawairamband Keithel Phambi singna ngasi yopung 13 dagi hauraga wakan meepham phamduna khongjang changsinkhre Khawairamband ima Keithel coordinating committee ki makhada chatkiba wakan meepham adugi marakta Governor amadi Chief Minister ki banglo tamna miyam gi rally lakpada Congress bhavan mamangda Manipur police ki yamlaba personnel singa ngahak muknaduna rally atu mai pakhankhide matung tarakpada Khawairamband Keithel da amuk halaktuna makha chana numitung bapung 12 makai fauba wakan meepham chathaki wakan meepham adu loidaba matung mahusagum Khawairamband Keithel famnaki ngasi chathakiba wakan meepham aduga mari leinana Khawairamband ima Keithel coordinating committee gi ko convener Huidrom Binodinina Paumisinda Fongdorakibada, Nasidagi Hogadori Bataranipan Suba Lok Sabha ki meepham da Manipur ki miyamna luchingba oina khallaba MP anina Haujiklam da basida thogliba warni haina lawba yaraba irang asi karamna loishingani haiba parliament puthokduna khanagadabani kanana terrorist no kanana Khul Ngakpa banu haiba su thidokpiyo Manipur government na Khul Ngakpa ngamdraga security singna Khul Ngakpa chasing Phaba amadi Khulai lokaliba si yaningde Manipur Buthugaina na basiliba central government ki thawin singna se lamdamasigi pikliba angang singna fauba loina khangnarabani maramasina Manipur da leiriba miyamna separate administration pibada yabangam loi lanasi lotion biu natrabadi thawai tharabasu thagani haina Khawairamband Keithel Phambi singna chap madana lepli central government na lanasi lotion na bakhona bagi mahutta kuki gi michang changlaga leirabadi ahum suba nupila nama soidana thoklagani haiki Hudi kanana terrorist no kamana terrorist na tabano haibasu jana khangdok pibam thoi kun ngai bai cha singbu kari gi damakta phaga dabano state government na nga ka daba thabak tu ngamda dana isa sing na nga pathoga kari gi cha singbi phaba khudu khulai lokhatpa machi puna ma che mama oibi singgi thamoi da yamna soi sungya ya jaminde aduna Akoina hana no pada na haiduni madudi thoiba thaudo Manipur bu thugai na basiliba central government gi policy ase Manipur gi praja pikhaba ngang phaguna loina khagabani mayamasina Manipur da leiriba tumit kang bhauna separate administration piba haiba che chuya yaroi thawai thai ba chu thadani hana koi chap manana ngasi lepodani